Loyalam E-PAO Tabiri Bakudimapu, Hidram Susmitana, Numitangi Pau Pizari, Ahamida Patu the headline. Saakhangdabana Kaplakpa Nongmei Panbada Labukta Tabak Shuduna Leba Kuki Lomi Amalai Kidre, Mahaki Loina Bina, Nongmei Pandana Sopadaki like an Yaokhre. Kanto Sabal da Kukina might take you might Hakibadu, Indian Army at Jackson Dabadaki Topani, Hina Meheso Tonals on the photography. Rimsa MBBS ki se chamur kun mangadagi chamagaya khaida heganaba National Medical Commission ayaba pirakrai pau sanu pijari Saakhangdabana Kaplakpa Nongmei Panbadagi Labukta Tabak Shuduna Leba Kuki Lomi Amalai Kidre Mahaki Loina Bina Nongmei Pandana Sopadagi like an Yaokhre Kangpopi amasung Tamenglong District Luna ba Kangpopi District ki Tuzang Vaichong Subdivision ki Manung Chen Laiba Govazang Kuki Khulda Pamlo Ubajakiba Masagi Chahi Yankai Humdoirom Shuraba Kuki Lomi Howlal Singshit Saakhangdabana Nongmei Kaptuna Halamlei Aduga Mahaki Loina bi Nemnai Kim Singshit Puna Nongmei Panbadagi Aruba Pibam that like another lady Hari Indian Today North East ki report amagi matung inadi thodok ase ngarang numidang weram pung 3 minute kuntra tabada matai manaw asi manak nakpada leiba chingmay amada pamlo shuring ida Saakhangdabana Nongmei paiba singna attack chatharakpada Howlal Singsit mafam adumakta da lekhidabani aduga mahaki loina bi nemnai kim Singsit na Nongmei panduna mafam aduda taduna leirambani hairi khunja singna phungdoropagi matung inna victim oiriba matai manaw ani asira khul asiga naknana leiba chingmay da pamlo shuring ida Saakhangdabana singna Nongmei kapsinduna attack tawrakibani khunja singna ngarang nunthil pung 3 minute kuntra tarpada Nongmei makhol kunrom taba phangki amadi khunja singna Nongmei makhol tabada mi paiba pokna ki hari matungda matai manaw asi numidang weram athengba phawbada halaktabadagi matai manaw asi thiba thoraki hari Lakliba namit marini asida Manipur Yaona North East State singda nong chugani haina IMD na fondorakli Indian Meteorological Department IMD na hari lakliba namit marini asida Manipur Yaona lebak asigi awang nompok amasong awang thangba sharuki mafam kayada nong chugani IMD gi Vigyanik Dr. Naresh ka AIR Gawari Sanabada Mahana Hai Lakliba Numit Nini Asida Centimeter Tarani Togi Matakta Awang Nongpoki Stasangi Mapam Karada Ka Hena Akan Manong Churabayai Assam Meghalaya West Bengal gi Himalaya gi Saruk Sikkim Amadi Bihar ngasi Akan Manong Chugani Haina Orange Alert Yaokhre IMD gi report asigi matung inna Lakliba Numit Nini Humni Asida Andaman and Nicobar Ithat Asida Nongpok amasong Nongchup Thangba Madhya Pradesh tasu akhak araw amasong nushit yauna akan manong chugani hari Nagami jam taruk hapada chenaba sing fabi naba wakat khiba singi manungda aing binatana ataidi fabangamdrei Haukiba me taram doida konsa kholgi Nagami jam taruk lailon by fake kholdagi fa khibgi thodok adu chenaba singni haina victim family singi makhedigi sek my police station de action lobiu haiduna maming matha panduna wakat khiba sing aduga NIN thodok asida chene haina aing binatana atai Mioi sing hauji phawba phabangamdaba asina miyam de hena nunang hale thodok asika mari lenina victim family gi makhedigi sek my police station da wakat khibgi matung inadi Nagami jam taruk fa khibgi thodok asida lailon by fake chief Boy by Fay, Lailon Kunogi Chip, Haupu Kaute, Munlai Vileski Chip, Tangkwalan Kaute, Tainei Hai Allies Hoinu, Lamsei by Fay, Robert Kaute, Lunpi, Atang Jonglu, Haulangoy, Sanpu, Langintang, Mong Sangzem, Vasti, Ayingbi, Lonley, Martina, Nonglen Chip, Jongboy, Ngainim, Nimpi Hoi, Kim Doi, Doi Kim, Hoi Tem, Penning, Samlang Thang, by Fay, Mangwang Bung by Fay, Amasung, Mapam Adu operator riba, Kuki narco terrorist sing Kanguni, Hana Wakat Kibini. NIN Nagataruk had Kibaki Todok Aduga Mari Lenina Working Committee of the Tankol Nagalongi Maiketaki, Haribana, Todok Asi Matangda, Hakting and the Chinari Bamusing Adu, Fana Honagadabani. Todok Aduga Mari Lenina Mioi Ani Fare Hariba as the Yamna Jamamna Amani. Tawong Asi Mihad Asida, Hakting and the Chinari Bamusing Adu, Fana Honabagimahutta, public attention, Dabert Donaba Honabani. Kuki Zo Council Maiketagi Nagami Jam Taruk Adu Faraba Matung the Hat Kibani, Haina Makoi Masana Yatan of Fondopale Krabani. Kuki Kulai Babising now far Kragat Namini Chupna, Makogi Custody that Hamlagat Hadora Kribasing, Maiketagi, Nagami Jam Taruk Adu Yaona, Makoitara Nipan, Lailon by Fay Kuldagi Fabgi Todo Aduda, Lailon by Fay Chip, Lalboy by Fay, Kulasi the Lariban Pising Amadi, India government Kasu signed on Riba, KNF Bigi Kangusing Yauri Haina Fondopale Krabani.
Adubu investigating agency gi maiketigi thodok aduda hakthengna chenabani haiba victims sing aduna maming matha iduna Sengmai police station da wakatuna chapchabe action lokhana ba taksin khiba sing adu thabak ta oina onthok pidrei miharas gi matang da government amasung law enforcement agencies sing gi maiketigi amakpa amata yaudana transparency leina investigation chathagadabani loinana miyam gi interest ta thodok asigi justice pangana bahona gadabani haina phongdorakli Kanto Saval da Kukina Maitegi Yum Thaki Badu Indian Army na Jackson da Badaki Thopani Haina Mayasor Thonozam na Fondorakli. Ngarang Kanto Saval da Maitegi Yum Mai Thaki Ba Adu Indian Army na Jackson da Badaki Thokibani Achan Miran Naiba Tarani Pansuba Punjab Regiment Para Tambiba Matam Oire Haina RPI Atwalegi National Secretary Mahesor Thonozam na Fondorakli. Wafamasi ngarang Imphal West ki Kanto Saval da Leiba Maitegi Yum Taruk Kuki Sing na Mai Thaduna Amangata Thogan Kiba Mafamadu da Chatuna Yingsimbada Mahakna Fondokibani. Mahana Hai Lok Sabha gi member Dr. Angomcha Bimol Akoi Jamna ngarang Kanto Saval da Chatuna Central Force ki Makok Thongba official unage habeda Thawai Wawai Taba Abadi Ngasi RPI Atwale gi Luchingba Union Minister of State Ramdas Atwale ga mobile phone da wari sano habeda phone payu yakidaba asima usitabani haina lawi Haujikti political party singi khenabang ngamdana amata oina matik chadraba Achan Miran Naiba security forcing asi para tambi hodrabadi tungnam chata akaiba chawna lakani haiki mahakna makhatana phungdokibada ngarang Kuki singna miyamgi khongchat ama chasinaraga tarani pansuba Punjab regiment ki mamang maktada maitegi yumai thanba asi achauba sarau lan amagi mamitai masagi mayum mai chakpa haure kanbiyu hana wakaluba maitai singda onsinduna tear gas sale amadi mobom kapsinuna achoga panangan khiba thodokta chenaba security personnel sing cherak pigedabani miyamgi thawai amadi lanthom ngang nabaleriba security forcing asi mathau tawdrabanina makhoi mafam asida lebagi wahanthok laitre hainasu mahana makhatana phongloki lupa crore manga romgi brown sugar fare Manipur police amasung Haryana police na Chuchampur dagi drug kingpin ni haiba Mioi ama lupa crore manga henbagi brown sugar amasung sale oina lupa lakh kunmapan nga lising ni funi thoi fagat pangam khrei atopa operation amada security force na lupa crore manga romgi oigedaba brown sugar kilogram manga hena fagat ki police ki paw matung ina hawala network kamari lenaba Mioi Chuchampur da leire haina akaknaba paw phongbadagi joint operation chatakhi Chuchampur district police na Haryana dagi Depu Gupta koba Mioi ama Chuchampur headquarter dagi fagat ki mangondagi sale oina lupa lakh kunmapan ga lising ni funi thoi ga jamri su fagat pangam ki farba Mioi adu Haryana police ta sinakre Haryana police na kumsing lisingani kolhumdoida narcotic drug and psychotropic substances eki makhada case amalokhatuna hairiba Mioi adu ki khongol liba hokhibani atopa thodok amada Bisnupur commando na kwakta sericulture manakta drug Pisin Togadore Haiba, Akanaba Pau Amapangdagi, Mikupna Humshina Laboga Lunina, Mara Labor Sing Fana Bahonaki. Pau Dugi Matung in the Chuchampuragi Yamlaba drug sing, Lilong the Pugadore Habasu Kangbangamki. Mapamaduda Bisnupur district team Amana Kari Sing check Toduna Leringada, MD Azad Khan Chahini Futaret Koba, Lilong the Gimioi Amafagatki. Mahakna Toropa Gari Adu check Tobada Brown sugar kilogram Manga Tongan Tongamba Peketara the Haptuna Yaramatina key. Brown sugar adu maning thangba car adugi thong manung dalo senduna puram khibani mangondagi sale oina lupa lising marfo hundoiga chatret homdra su phangbangam ki thodok aduga mari lenana NDPS eki makhada Fagakchau Ikhai police station na case ama register tawkhre atopa thodok amada auto rickshaw amada drug puduna lakpa Mioi ahum fagat pangam khrei Moirang police station gi manung chanba galmol lam khaida auto rickshaw adu khamnuna check tawbada heroin gram homphuni pan fagat ki drug sing adu puduna chalamba Mioi sing aduna lilongdagi ibem chahi 38 Imphal West gi Hussein chahi 1 amasung Thaubalagi Nasimula chahi nifuni Kuki na Kanto Saval da yum mai thakiba adu CM Khemchana akan mong da condemn directly ngarang Kanto Saval da thokiba yum mai thabagi thodok adu Chief Minister Yumnam Khemchana akan mong da condemn directly social media da thagalakpa post amada Chief Minister Yumnam Khemchana hai thodok adu ga mari lenena khudakta action lokhatuna mai thaba adu da chenaba Mioi ani fagat pangam lei thodok thopa maduda police amadi Central Armed Police personnel sing deploy tawduna makhatana pamdaba thodok sing thoktanaba khangan khrei thawong adu matam sangna tangdulai taba leramlaba matungda tangdulai taba adu thugairaga lanagi khudong chaba khara longnaba Mioi khujok kharana chathakiba thawongni miyamna pungning wakhal fathabiu amadi tonga sandok piganu hainasu Chief Minister Yumnam Khemchana makhatana appeal tawrakli
Henjang amasung Khunko village ki chief laifam khanganaba kemna taksilakli. Laimakhongda miyamna changsinba protest kamari lenina fazin khiba Henjang village ki chief ke lobung amadi Khunko village Kuki village ki chief Padin Hangshingi laifam chapchana khanghan binaba Kuki inpi Manipur taksilakli. Kuki inpi Manipur gi media cell na thadorokpa cherolamana hai. Henjang village ki chief ke lobum Indian Defence State Service tagi potharaba Mioi ni. Khongjang da saruk yakidaba Mioi asibu police na fazin khibagi thawong yaningde mahak hausi kadai da karamba pibam da thamlibagi haina authorities singna mayek shinga khangalaktabana imung manung amasung phurup asigi miyam da chawna nunama pokhalei protest adu da saruk yakidaba Pagin Hangshing fazin khibagi thawong adusu akanmu mong da condemn tawi ke lobum hairiba Mioi asi July 9 da Laimakhong area protection committee gi chairman orambadagi fam thadokhrabani hairi Rimsta MBBS ki seat chamaga kunmangadagi chama yankhaida hengatnaba National Medical Commission na ayaba pirakrai. Chaliba chahi asidagi hauna Regional Institute of Medical Sciences RIMS Imphal MBBS ki seat masing chamaga kunmanga orambadagi chamaga yankhaida hengathanbagi matangda National Medical Commission na ayaba piraklai. MBBS ki seat masing hengalakpana maramoiraga awang nongpok lamdamda leiriba medical tamningbasingda khudong chaba piragani. Masigi sumathakta handaki chahi asidagi hauna Dental College RIMS Hospital da Master of Dental Surgery MDS hangdonabagi matangda National Dental Commission na ayaba piraklay. MDS ki course hangadoribasing aduti oral and maxillofacial pathology and oral microbiology, periodontology, orthodontist and dentofacial orthopedics, conservative dentist and endodontist, oral and maxillofacial surgery amasung protodontist and crown and bridge ni. National Medical Commission amasung National Dental Commission na ayawa pirakibana maram oraga RIMS na aralayang mari lenena mahimasing tambiba amasung matamga chanaba mongda haishinglaba healthcare professional kaya Manipur amadi awang nopok lamdandagi masing yamna putokpa ngamlagani haina RIMS ki media sena thadropa cherolamana phongdorakli. Arubada maruiba pau amukana pizari. Saakhangdabana Kaplakpa Nongmei Panbada labukta thabak shuduna laiba Kuki lomi ama laikhidrei mahagi loina bina Nongmei panduna sokpadagi laikana khrei. Kanto sabal da Kuki na maitai yumai thakibadu Indian Army na cheksindabadagi thokpani haina mahesor tonal jamna phongdorakli. Rimsta MBBS ki seat chamaga kunmangadagi chamaga yankhaida hengatnaba National Medical Commission na ayaba pirakhrei. Matang asida loyalam E-PAO na lumitangi pau bibil lezari tabiri bukiti mapu amuka hina kurumjari.